Lakhipuronline puthokchaba January gi tang 12 irai numit ki Khomjinba Pao tabirasi. Ahanbada maroiba Pao nongmagi oiba khongchatta CM Dr. Himanta Biswa Sarma ngasi Silchar da thunglaragani. Mahangna Silchar Medical da Cath Lab amasung PG Hostel sangaragani. Mapuroibagi layang-bagi damak Silchar SBI dagi lauthorakiba lupa lakh ama makhai gi senpham sakhangdaba miyoi anina mullaga pubikre. Chahi ani tapharibi machabu mathada kolaga nupi ama Barak turel chongthakre SDRF kangbuna thibagi thabak chathakre. Barak Tampak ki wildlife safari tholai Rajnikhalda lam hector chamaga marfuna korma maphamda semgalagani. Malemgi apunba maitai lining loop ki thoromgi manung channa wasak parei hanbagi thorom pangthokre. Lagliba nongmaijingdagi Silcharda prize money badminton tournament pangthoklagani amasung Assamda miyoi lising taret chamapan ga kunmapan gi masada COVID ki anuba case thengnakre positive oibagi chang chada 32.8 hengalakre. Haujik mapung oiba pau tabirasi. Chief Minister Dr. Himanta Biswa Sarma nongmagi oiba khongchatta ngasi Silchar da thunglaragani. Mahagna Silchar da Silchar Medical College Hospital da Cath Lab sangabaga loinana nauna saba PG Hostel amasu sangaragani masiga loinana angioplasty amasung thamoi gi laina gi damak Silong amasung Guwahati da chatrabasu Silchar da layengba yaragani. Dr. Sarma ngasi ayuk pung 10 da Kumbirgram Plain Tafamda thunglagani. Ahanbada Silchar Medical College Hospital la laktuna Cath Lab amasung nauna saba PG Hostel sangagani. Numit yungma matungda Assam University Silchar da pangthokpa thorom amada saruk yagani. Numidang wairamda Silchar Circuit House da pangthokadaba dolgi oiba mifam amadasu mahak saruk yagani hairi. Silchar Park Road ta laiba SBI dagi sel lauthoklaga rickshaw da tonglaga chatlingai da bike ta lakpa nupa anina nupi adugi sel bag mullaga pubikre. Thodok asi ngarang sagol se numita Silchar Park Road ta laiba SBI dagi Chengkuri Road tagi ni haiba Sumati Singha koba nupi amana lupa lakh ama makhai magi mapuroibagi layeng ki tamak lauthok sakiba sel ni hairi ngasi irai numit Delhi da layeng ba chatnabagi thorang tawbani hairi nupi asina rickshaw da tonglingai da lupa lakh ama makhai yawba bag adu laktuna pokibani. Masagi car bank mamangda khamdanu lairabasu manak nakpada hidak yonpham amada hidak lairuna ba rickshaw tonglubada laibak thiba thodok adu thokpani haina pawgi likhuna sin hairi. Pau phangbadagi police ki miyoi singna thihumagi thabak chathaki adubu apha apungi pau laitri. Chingnaningai oiba wafamdi mahangna bank tagi sel lauthokpa si atamnana sel lakpa miyoi singaduna karamna ngaiduna leramkibano haibasini. Yamna nungaitaba thodok amada masagi chahi ani tangairibi machanupibu mathada kolaga Barak turelda nupi ama chongthakre. Thodok asi yumsakaisa numit ki numidang pung 8 rom taba matamda Silchar Ornapurna Ghat area da thokibani. Nupi asigi ming Somarani Nomasudra kawi. Mayumna Silchar Itkhola Ghat ta bharada laibani hairi. SDRF ki kamuna kudakta thibagi thabak chathakhrabasu mama macha animaki hakchang phangmangamdri. Imung manungi nungainadaba namara moiraga thodok asi thokpani haina thajanari. Kasar jila ki Dholai Vidhan Sabha Kendra ki manung chanbada laiba Rajnikhalda lam hector chamaga marfu konbagi maphamda semgat kadoriba safari asida makhal makha kaya gi sa uche kaya thamgadori. Silchar dagi kilometer 10 rom chalaga laiba mafam asigi lam yengbagi thabak loiselle Thailand gi malemda sakhanglaba organization amana hairiba safari asigi matangda yengsingani haina thajaba yaba paw mana hairi. Lupa crore chaniga 13 changna sagadaba Barak Tampak ki wildlife safari asigi matangda Mukhyamantri Dr. Himanta Biswa Sarma Dima Hasau jila ki haflong da pangthokiba lainga ki ahum suba cabinet mifam da lauthokiba laikre. Barak Tampak ki wildlife safari asi lam koiba lakpasingi mityengpham amadi soidana oiragani. Sagol sa numit yai pharaba numit asida malemgi apunba maitai lining loop ki paring naina chatharakpa thorom gi manung channa oja khuman chawba maitai gi lamjing makhada luba sigi thomi sinpangloi singna sillangduna Ramnagar tuko khaidem omolagi sangaida miyoi khara ipanat ibunat maitai aikhoi gi inat lining da hanjilakpa gi wasak parei hanbagi thormama pangthokre haina luba sigi president ki maige dagi khangalakli.
Lagliba Nongmaijing Numit January gi tang 16dagi 16 phawba numit 4 ni chupna Manipuri Benevolent Society Assam Manipuri Sahitya Parishad Silchar Branch Naharol Chaukhot Marup Itkhola amadi Barak Mapau gi apunba thausil makhada Manipuri Boys Hostel Silchar gi lampakta 4-day prize money badminton tournament pangthokadori tournament asida saruk yabiningba sanaroi singna akupa marol gi tamak 9435374819 natraga 9954192651 da contact tawbiraknaba sili langliba singi maige dagi khangalagli Assam da haukiba pum kunmari da miyoi lising tare chamapan ga kunmapan gi masada COVID positive oiba thengnakre masigi manungda Kamrup Metro da lising amaga chatret ka tarataruk Dibrugarh Jilla da chamri ga marfutaruk aduga Kasar Jilla da miyoi chamri ga kunithoi gi masada positive oiba thengnakre positive oibagi chang chada 32.8 da hengalakre ngarang laichada sina miyoi 32 sikhibaga lenana sikibagi apunma masing lising taruk chani ga hom pusukre pharakpagi changna chada 39.9 ama oiri Manipur gi haksel loising na thokpa paw matungina miyoi chamri ga nipuni pangi masada ngarang nauna COVID-19 positive oiba thanglakre positive oibagi chang chada 35.2 oiri laina asina ngarang miyoi ani sikibaga lenana sikibagi apunma masing lising ani sumna 33 sukre Aroibada maroiba paw amukhanna Nongmagi oiba khongchatta CM Dr. Himanta Biswa Sarma ngasi Silchar da thunglaragani mahangna Silchar Medical da Cath Lab amasung PG Hostel sangaragani Mapur oibagi layang bagi damak Silchar SBI dagi lauthorakiba lupa lakh ama makhai ge senpham sakhangdaba miyoi anina mullaga pubikre Chahi ani ta pharibi machabu matha da kolaga nupi ama Barak turel la chongthakre SDRF kangbuna thibagi tabak chathakre Barak Tampak ki wildlife safari tholai rajani khalda lam hector chamaga marfuna korma maphamda sengbalagani Malem gi apunba meitei lining loop ki thorom gi manung channa wasak parei hanbagi thorom pangthokre Lagliba Nongmaijing dagi Silchar da prize money badminton tournament pangthoklagani amasung Assam da miyoi lising tare chamapan ga kunmapan gi masada COVID ki anuba case thengnakre positive oibagi chang chada 32.8 da hengalakre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare